Akaswani Imphal Ngangbam Nganthoi na pau pajari ahanbada maroiba pau Raija sida Sustainable Water Set Management ki thabak paikhatliba project Cosform gi matangda KFW Germany gi official singa Mukhyamantri Nongthomam Biren ga unakhre Manipur yauna awangnopo raija singda leiriba regional rural bank singi thabak thoram sing Kendra gi selthum mantri Nirmala Sitaraman yengsinkhre Jammu Kashmir Vidhan Sabha gi ahumsuba amasung aroiba tangka ki mikhal gi vote haujik santi oina thadanari amasung Pradhan Mantri Narendra Modi na ngasi New Delhi da Jamaica gi Pradhan Mantri Dr. Andrew Holness ka unaduna yana warol kaya sahi taunagani Raija sida Sustainable Water Set Management ki thabak khumangyang na paisil liba project Community Based Sustainable Forest Management for Water Resource Conservation in Manipur Cosform gi matangda KFW Germany gi official sing amasung Raija gi Environment Ministry TS Biswajit yauna Mukhyamantri Nongthomam Biren ga unakhre Mukhyamantri na social media da thagat pawarolam gi matung ina ma ki residential office ta unakhiba duda External Aided Project Framework ki makhada paikhaliba project asigi portfolio manager Jonas Sector Specialist Sarban Kumar Sarugyakhi Raija sida Sustainable Development ki lamda makhata na tengbang pinaduna hena saukhat hanaba honariba KFW Germany bu Mukhyamantri na thagatba phungdokhi Naha singda hidak mana siznabagi sang hanthanabagi pandamda lebak pumbada sathariba National Tobacco Control Program NTCP gi sarugama oina Raija Thaki Tobacco Free Youth Campaign 2.0 ngasi North AOC Imphal da leba hotel Imphal da haudoklagani State Health Society National Health Mission Manipur amasung Raija gi Directorate of Health Services na punasinba thoramduda Raija gi haksel amasung yaifayumbal Mantri Dr. Sapam Ranjan Singh sarugyagani ngasi campaign haudokpagi thoramasida World Health Workers singi guideline phongba khul amabu hidak mana siznadaba SOP amasung masiga mari lenaba law enforcement agency singda piba ain gi oba guideline sing matangda khanagani Jawaharlal Nehru Institute of Medical Sciences Jenims Porampat Imphal da tamliba MBBS amasung BDS lisingani kunmari batch ki White Coat amasung wasaglawbagi thoram institute asigi auditorium da ngasi pangthokli wasaglawbagi thoram du da Raija gi haksel amasung yaifayumbal Mantri Dr. Sapam Ranjan Jenims ki Director Professor L. Usarani, Jenims ki Medical Superintendent Professor K.S. Lokeshwar na singba sarugyari. National Voluntary Blood Donation Day ga mari lenana Indian Red Cross Society, Imphal East District Branch na Department of Transfusion RIMS ka khusam naduna nongmagi oba awareness kam voluntary blood donation camp ama RIMS ta ngasi pangthokli. Indian Red Cross Society Imphal East District Branch na Babina Blood Center sajiwaga khusam naduna nongmagi oiba awareness kam voluntary blood donation camp amaso Babina Blood Center sajiwada ngasi pangthokli None jila da khagraw yauna kanba nongchubuna maram oiduna miyamgi mahausa gi punsida sauna kaiba pire aikoi gi none paumi agui ka maina hai jila adugi mafam kya da singning khaiba amasung leinak jen tharakpagi thodok sing thokli jila adugi awang khul amasung rangkhung village da sauna singning khaiba degi National Highway Kunthatare Imphal Jiribam lambi da gari sathok sasin tawbuda apanba oire lambi asigi nakal animakta gari kya panduna leiri Road Construction Company na lambi sengdokpagi thabak chathari nongasina maram oiduna kutpa mafam singda thaba mahi marong sing amangta thokle Longmai Bazar su ising thumjile jila asigi mafam kya da haujik mai phangdre hairi India Med Department hairi Manipur yauna Assam Meghalaya Nagaland, Mizoram amasung Tripura da lakadoriba sayola amasida akanba nongchurba yai. Arunachal Pradesh, Tamil Nadu, Kerala amasung Puducherry da ngasi akanba nongchugani. Manipur, Arunachal Pradesh, Assam, Meghalaya, Mizoram, Nagaland amasung Tripura da laiba Regional Rural Bank singi thabak thoram sing Kendra gi selthum mantri Nirmala Sitaraman yengsinkhre. Srimati Sitaraman sabapati oduna pangthokiba mifamda Allied Agriculture amasung Micro, Small and Medium Enterprises Cluster singi laloliti ki thabak thoram sing fagarhanaba Digital Technology Service fagarhanaba amasung lalolitik chawkharhanaba khanaba miyeng thamki khunggangi lam singda selthum gi phibam fagarhanba da Rural Regional Bank singna lawriba thodang yenglaga Srimati Sitaraman na bank sing asida Kendra gi flagship scheme
PM Biswakarmana Chingbagi Achumba beneficiary sing masa khangdoktuna kanaba phanghanaba khanghanki. Tabiriba pawase Akashvani Imphal dagini. Jammu Kashmir Vidhan Sabha gi ahum suba amasung aroiba tangka ki mikhalgi board hauzik shanti oina thadanari. Ayuk pung 8 phawbada bot thadabagi sang chada 13.3 sino oiki. Numidang wairam pung 3 phawba bot thadanagani. Tangka asida jila 3 ki Vidhan Sabha kendra nifuda polling station 5,000 hena hangduna polling personnel 10,000 hena sizinari. Pradhan Mantri Narendra Modi na Jammu Kashmir Vidhan Sabha gi hauzi pangthokliba mikhal asida miyamna thokbiraktuna makhoi gi apamba miyosingda bot thadanaba appeal tawrakli. Pradhan Mantri Narendra Modi na ngasi New Delhi da Jamaica gi Pradhan Mantri Dr. Andrew Holness ka loinana awangba thakki mihut kangbugo unaduna leba ani gi matangda wafam kaya khanagani amasung yana warol kaya amasu sahi tawnagani. Jamaica gi Pradhan Mantri numit barini gi khongchata Bharata lakhibani. Jamaica gi Pradhan Mantri na Bharata lakpa si handaki asina ahanbani. Maki khongchat manungda Bharat ki Rashtrapati amasung Uparashtrapati ga su mahangna unagani. Kendra gi Social Justice amasung Empowerment Mantri Dr. Virendra Kumar na ngasi New Delhi da Disability Rehabilitation amasung Special Education gi lamda jati gi oina makuk oiraba singda ikai khumnaba utkani. Dr. Kumar na Empowerment of Persons with Disability Vibhag ki makhada lairiba Rehabilitation Council of India da affiliate tawraba National Rehabilitation Examination Board na sinba convocation ceremony da saruk yagani. Thawramaduda Social Justice amasung Empowerment ki Rajya Mantri Singh BL Burma amasung Ramdas Athawale su saruk yagani. Bharat amasung Kazakhstan gi Joint Military Exercise Kazin 2023 gi Nipan Suba Edition ngarangdagi Uttarakhand da haukhre. Maduda Bharat Army gi Kumang Regiment ki battalion amagi personnel samakun saruk yari. Ngaksel Mantraloy hai joint exercise adu Bharat amasung Kazakhstan leba anina counter terrorism operation sing chathabada tengbang pinanaba amasung makhoi gi haithoi singthoiba uthoknabagi pandamda pangthokpani. Exercise asida semi urban amasung singi lamsingda operation chathabagi thawongda mapungoina pandam thamli. Kendra gi Ayush Mantri Pratap Rao Yadav na hairi Bharat ki haksel gi tourism da masama ufana leiba khaknatana pukning amasung wakhal nungaina lehenbagi thawong su yauri. Mumbai da ngarang Ayush Medical Value Travel Summit haudokladuna Sri Yadav na hai Ayush ki thawong amadi leiba asigi mahusadagi leijarakpa layang pathapsing punsinduna layang basina Bharat pu malem gi haksel gi tourism gi lamda top ta mafam ama kanba ngamhalli. Mangna hai sahi khuding gi mireibak tagi miyoi lising kaya Bharata Ayurvedic ki pambaina layang nabagi damak lakli amasung Ayush na layang bagi thawong asibu pamnabasu hengelakli. Mifamadu Maharashtra Sarkar amadi Ayush Mantraloy anina punna sinbani. Nepal da ising sauna maram oiduna hauzik phawbada sikhiba migi masing chani 8 sukre. Nepal Sarkar na ising saw sigidamak Disaster Relief Fund dagi lupa koti chama kaithongna bawareb lawkre. Leba adugi mantrimandol na jati gi feral singthaduna numit humni awaba phongdoknaba amasung marilenaba mantri singna isauna maram oiduna manghanta hankhiba singi sabsaba report Pradhan Mantri Office ta natraga Cabinet Mantri singda pisinaba su wareb lawkhi. Indian Police Service IPS Probationer singi 2022 base ki kangbu amanangrang Rashtrapati Bhavan da Rashtrapati Draupadi Murmu ga unakhre. Probationer singi aduda wangangbada Rashtrapati na hai tongan ba All India Services singi manungda Indian Police Service asi thoidok hendokpa amani. Mangna hai ainam sung santi raksa haibasi lengak sasangi khak natana matamga chunaba lamdam ama ohenabagi yamna maru oiba yumpham amasuni. Aroibada maroiba paw amuhanna. Rajya sida Sustainable Water Set Management ki thabak paikhaliba project Kosphom gi matangda KFW Germany gi official singa Mukhyamantri Nongthombam Biren gi unakhre. Manipur yauna awangpur rajya singda leiriba Regional Rural Bank singi thabak thorom sing Kendra gi Sel Thum Mantri Nirmala Sitaramani yaksinkhre. Jammu Kashmir Vidhan Sabha gi ahum suba amasung aroiba tangka ki mikhal gi board hauzik shanti oina thadanari. Amasung Pradhan Mantri Narendra Modi na ngasi New Delhi da Jamaica gi Pradhan Mantri Dr. Andrew Holness ka unaduna yana warol kaya sahi tawnagani. Paulo Jare.